ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯔꯣꯃꯥꯟꯁ, ꯀꯣꯃꯦꯗꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯖꯦꯗꯤꯗ ꯕꯦꯁ ꯇꯧꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯖꯔꯤꯕ ꯃꯤꯡ, ꯂꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯟꯅꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯥꯟꯅꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯦ, ꯑꯩꯒꯤ ꯁꯛꯈꯪꯗꯕ ꯅꯨꯡꯁꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ꯫ ꯔꯣꯖꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤ꯫ ꯐꯅꯌꯥꯝ ꯋꯥꯔꯕꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯕꯤꯁ꯭ꯋꯥꯅꯥꯊ, ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯂꯤꯖꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯅꯥꯎꯅꯨꯄꯤ ꯖꯦꯅꯤꯐꯔꯒꯤ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎꯅꯨꯄꯥ ꯖꯦꯝꯁꯟꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯏꯂꯤꯖꯥꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯒ ꯇꯥꯕꯒ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯂꯠꯄꯒ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯌꯧꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ꯫ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯂꯤꯖꯥ, ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯕꯤꯁ꯭ꯋꯥꯅꯥꯊ ꯃꯈꯣꯏ ꯑꯍꯨꯝ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊ ꯖ꯭ꯌꯨꯋꯦꯜ ꯀꯝꯄꯅꯤꯒꯤ ꯃꯄꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯥꯈ 10 ꯃꯨꯛꯇꯤ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯖꯔꯕꯁꯨ ꯔꯣꯖꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛ 5-star ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯌꯥꯎꯗꯨꯅ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯍꯤꯡꯅꯕꯒꯤꯗꯃꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯔꯣꯖꯤꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯂꯤꯖꯥ ꯑꯃꯗꯤ ꯖꯦꯅꯤꯐꯔ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯏꯂꯤꯖꯥꯅ ꯆꯩꯕ ꯍꯧꯔꯛꯏ꯫ "ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯄꯨꯡ ꯑꯁꯨꯌꯥꯝ ꯊꯦꯡꯂꯁꯤꯐꯥꯎ ꯀꯗꯥꯏꯗꯕꯨ ꯀꯅꯥꯒ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯊꯕꯛꯅꯦꯅ ꯍꯣꯇꯦꯜ ꯑꯃꯗ ꯇꯧꯔꯕꯅꯤꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯅꯤꯄꯥ ꯐꯥꯅꯕꯕꯨ ꯊꯧꯔꯥꯡꯂꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ꯫ ꯃꯤꯃꯥꯡꯗꯒ ꯆꯣꯞꯄ ꯉꯝꯖꯔꯣꯏꯀꯣ"꯫ ꯏꯂꯤꯖꯥ ꯃꯥꯒꯤ ꯅꯤꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯃꯣ, ꯔꯣꯖꯤꯁꯦ ꯆꯍꯤ 24 ꯁꯨꯔꯕꯅꯤ꯫ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯕ꯫ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯑꯩꯅ ꯌꯦꯡꯁꯤꯟꯗꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤꯀꯣ, ꯆꯣꯞꯇ꯭ꯔꯤꯉꯩ ꯊꯕꯛ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄꯅ ꯐꯩ꯫ ꯑꯩꯗꯤ ꯆꯣꯞꯄ ꯌꯥꯎꯕ ꯉꯝꯖꯔꯣꯏ"꯫ ꯕꯤꯁ꯭ꯋꯥꯅꯥꯊ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯔ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯔꯣꯖꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗꯕꯨ ꯂꯩꯔꯨꯒꯦ? ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯃꯥꯅꯄꯥ, ꯅꯆꯤꯟ-ꯅꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯀꯔꯤꯁꯨ ꯈꯟꯗ? ꯅꯪꯅ ꯀꯗꯥꯏꯗ ꯀꯅꯥꯒ ꯄꯨꯟꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯂꯤꯕ? ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ, ꯀꯔꯤ ꯑꯃꯠꯇ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯌꯨꯝ ꯑꯁꯤ ꯃꯍꯤ ꯂꯣꯏꯅ ꯆꯦꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯁꯃꯥ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯑꯄꯣꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯃꯊꯪ ꯊꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯊꯥꯖ ꯌꯣꯟꯖꯔꯒꯅꯤ"꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯂꯤꯖꯥ ꯔꯣꯖꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩꯁꯨ ꯔꯣꯖꯤꯒꯤ ꯃꯃꯥꯅꯤ꯫ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯗꯤ ꯑꯩ ꯑꯣꯏꯅ ꯈꯟꯖꯔꯒꯦ꯫ ꯁꯤꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ"꯫ ꯔꯣꯖꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯉꯥꯡꯒꯗꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯐꯔꯅ, "ꯅꯪ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯒ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯗꯤ ꯅꯤꯄꯥ ꯀꯌꯥꯒ ꯍꯣꯇꯦꯜꯗ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯂꯥꯝꯕꯒꯁꯦ ꯑꯃꯠꯇ ꯐꯥꯎꯔꯝꯃꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯕꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯏ"꯫ ꯑꯃꯨꯛꯁꯨ ꯁꯥꯎꯔꯞ ꯇꯧꯅ, "ꯉꯁꯤꯁꯦ ꯆꯔꯥ ꯍꯦꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ"꯫ ꯍꯥꯏꯔꯗꯨꯅ ꯖꯦꯅꯤꯐꯔ ꯁꯥꯎꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯔꯣꯖꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯨꯔꯕ ꯃꯍꯥꯛꯀꯤ ꯃꯐꯤꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯇꯩꯊꯣꯛꯂꯤ꯫ ꯐꯤ ꯑꯀꯪꯕ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯂꯤꯖꯥ ꯑꯃꯗꯤ ꯖꯦꯅꯤꯐꯔ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯟꯅ ꯋꯥ ꯇꯥꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯣꯖꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯑꯃꯗ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤꯁꯨ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯔꯨꯛ ꯑꯗꯨ ꯁꯣꯏꯗꯅ ꯈꯥꯏꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯇꯟꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ
ama thiduna thajanaba hotnarasi aduga company gi share pumbana Jennifer amadi Jameson gi oihaunaba hairaduna makhoi wa tanari nipa asi kanabu oihansige haina khanarapa matamda Biswanath gi gari driver Jekta thajarasi haina khanare Jek mahakini haibada kanasu leijade Biswanath hoigi yumda tangjafam lauduna leiribani somda Rosie chak loiraduna makhoi loina chak pijaraba matung loisinlamlaga magi chak saruk adu puduna magi kada changkhre Rosie ka aduda magi mamana hinglingai matamda magi damakni haiduna langna lonbiramba samu masa adu konduna kapjari amuksu khalli karigumba mana luhonglabadi yum asida opi naibiriba sing asi kharadi pharani mathangi numita Rosina ayuk ngana hagatuna imungi thabapumba loisilli mahagna imung wai sit senglaba matung iruzaduna breakfast adu semba loyakpa aduda mama Eliza hagalakli Elizana mapanda thoktuna Jekpu Sakkhumdagi gas amata thangbiu haiduna kawhure Jek Sakkhumdaba changlakduna Rosida hairai gas thangbagi imana hairai isibu karomba oiduna Rosidi kari gas no haise haiduna khanduna lairi tanja asida Eliza kanna lauri o huranda phare tamo huranda phare amta kumthabiro hairaduna kanna lauri Biswanath kari tawba yaure khanduna mathaptagi prap sakhumtamna changsilai mahagna changlakpa adu hek ubaga Elizana tamo sidagi anise oktabini migi mamangda lesana masapo I haiduna ekhoibu khongoina jingai makhoi ani ase luhong thopirase natradi tungda ekhoi ikai yam nanglakadori Biswanath asawbana mangoina duna Rosida sangsinduna khubakna hanjin thari Rosie amadi Jekna haijariba pumba amata tade ngasima luhongani hairamlaga Biswanath magi kada sauna changkhri tanja asida Eliza nokfet tawna Rosie do ansinduna khangbra ngasidagi nang yum asida leibe yararoi sumangda leiba Jeki sang asida leigadabani nasaktu iningde masi hairamlaga Eliza magi kada harau changkhri Rosie thokriba adu karino khangba ngamdre mangga chap manakhre upai leita makhada famthaduna makhong adu konduna mamai adu lotuna pena kapjari Jek tofom khangda magi sang adu tamna satkhri mahak harau basu fawi sauning basu fawi Jek Rosie bu nusijarakpa kuirabani maram asina thabak atei phanglabasu moida driver oiduna magi mahai masing adu losinduna directlibani mana kuina nusijarakpa Rosie ga maga ngasi luhonglani adubu magi thamoidadi nungaitaba amadi fawri Rosie pumnamak asi magi maraibakni khanduna pamda mapana haiba induna Jekta luhongle mahak hotel dagi numit mangani gi suti laure ma luhongbagini haibadodi haidokte nongaladuna Rosie imung manung adu loisinjari tanja asida Eliza amadi Jennifer thoraktuna mahak yum palabanina yum asigi mi natre yum asida leiba yararoi hairaduna tanthokpirakli Jeksu kari no mayam ama Biswanathta Elizana tamsinduna thabak adu thadatuna yum adudagi tanthokpirakli Rosie mahaki tungsinjaba paisa adu puraduna bara ama lauduna makhoi ani leiri asumna baragi kadu loisin khomjinba loiraba matung sengchak thongnabagi pot leithok lesin tawbada magi saving ayamba loina loire Jeksu driver ama oibana paisa yamna tungsinjaba ngamjaramde haujikti Jek yum adudagi tanthuraklabanina mahak paisa thoknaba lambi amata leite
Maram asina Rosie magi mapuroibabu wa ama tanasi haiduna table amagi nakanda famhalle aduga mahakna hairei Tamo hojikti nange ege laibakta tamlambana ibani luhongle Tamo gi punsida nungsinazaba kanagumbi ama leirabasu sengna adumak haibirau aina maram oiraga migi makada yetpa pamjade thokriba pumba aigi iralni aina maram oiraga tamogi thabak sutali pumnamak aigi iralni masi hairaduna kapsari je Rosigi mataw aduda nungaitaba ama loinana hairei aigi nungsiba kanasu leite adubu aina hingiba makai punsi asida kawbu ngamlaroidabi kanagumbi amadi lei adubu manadi aibu ningsingbiramdre fare sinasi oire hojikti ibani miyam khangna luhonglabani aina nipani imungi paisa pumba aina puba ngamnaba honagani ai hayeng makchatuna thabak thirugani nangbu wahaloi masi hairaduna Rosigi mittagi lepa leitana chentharagliba pirang adu tapna taithokpi Jek Rosina nungaitaba fauriba adu khara fanaba haiduna wa theidorei Rosie ai jak lame jak thonglurase ai yensang sembiraklagi nangna hauna thonglo Rosie Jeki wahai magi mawung matauda mapukningda nungaiba aiki thamak lepiba kanagumba ama leire khaladuna chakthokjeri Rosina jektu yengduna haijari tama ngasidi tamona chaningba yensang ama hekta thonglase ado tama ai numi mangani khakki thabaktagi suti lawjarakbane ado aina thabak jathosin tawbase tamona nungaibidaba yawrabasu aingonda sengna adumak haibiyo ai handak thasi makakti tawraga toklasira haina khale Jek Rojida yengduna nungsina hairei nangna aigi punsigi khungloini nangna tawba thabakta ai karisu jingnade maram aduna nangna tawningba tawbada aina athingba karisu thammoi aisu hayengdagidi thabak thiba chatlani nangbu aina aigi apikpa sangsara asigi maharani soidan oihangani Jeki wahai achi tabada Rosie mamai adu ngangsilai Jek Rosigi mataw adu ubada nongphet tawduna lao chak thonglurasi hairaduna chak thongba changminakre nongale Jek ayuki chak ising charba matung Rosida ma thabak thiba chatlagi hairamlaga thorakle mahak asam lakpana lam adugi khwaidagi chawba Blessing Company yarakle Blessing aduki matik sawi ka lising amasui amasung floor na taran thoilei sitanatana lam aduda Blessing gi branch mayam ama hangdotuna leiribani Jek company aduda asam changlakpana receptionist adugi manakta changlaktuna Good morning miss company sigi CEO do lakpikrabra Receptionist adu magi wa adu tabada mabukningda asawb ama fawi mana selakliba dress asi misam amagini aduga company asibu chalairiba aikhoigi CEO bu kaisu leitana lawriba asibu angawba oira sala khali masi sa laktringai mamangda chalhan khidrabadi horen sar laklaga aibu angawba asi sanghalle haiduna soidana saurani haina khaladuna asawbadi uthokta hairei sir aikhoigi sardi sida leite company gi trip ama satki halakadabasu hapta ama magwalibane aduna kona lakbiro Jek receptionist aduki pakhum aduda jingnaba amadi fawi CEO aduna ma trip sakani hairaga mangondana kari amata hairamdriba nadraga trip ki mingda thabaktagi leithoknaiba honaribra haina khalli mahak company adudagi thoraklaba matung magi personal phone adu loktoktuna CEO Thomas haina save tawriba number aduda phone tawrai phone adu ring hek chatpaga paikhalai hello sir kari lebira sir
ꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯥꯜꯂꯤ꯫ ꯖꯦꯛꯅ ꯃꯈꯥ ꯇꯥꯅ ꯅꯪ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ? ꯀꯔꯤꯒꯤꯅꯣ ꯇ꯭ꯔꯤꯞ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗ꯭ꯔꯤꯕꯁꯤꯅ? ꯅꯪ ꯀꯨꯏꯅ ꯍꯤꯡꯕꯁꯤꯕꯨ ꯋꯥꯔꯕꯣ? ꯍꯥꯏꯔꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯃꯥꯁ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯁꯔ, ꯑꯩ ꯌꯨꯝꯗꯒꯤ ꯀꯝꯄꯅꯤꯗ ꯂꯥꯛꯆꯔꯤ꯫ ꯑꯩ ꯇ꯭ꯔꯤꯞ ꯑꯃꯗ ꯆꯠꯆꯕ ꯂꯩꯇꯦ꯫ ꯁꯔ ꯀꯗꯥꯏꯗ ꯂꯩꯕꯤꯒꯦ? ꯑꯩ ꯂꯥꯛꯆꯔꯒꯦ ꯁꯔ꯫ ꯌꯥꯝ ꯄꯥꯈꯠꯅ ꯊꯣꯃꯥꯁꯅ ꯈꯨꯝꯂꯛꯏ꯫ ꯖꯦꯛ ꯍꯥꯏꯐꯦꯠ ꯅꯣꯛꯂꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯝꯄꯅꯤꯗ ꯂꯩ꯫ ꯅꯪꯒꯤ ꯔꯤꯁꯦꯞꯁꯅꯤꯁꯁꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤ, ꯃꯕꯨꯛ ꯁꯦꯡꯗꯦ, ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤꯅꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩ ꯋꯥꯔꯛꯄꯤꯔꯝꯃꯣꯔꯥ? ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯊꯝꯕ ꯄꯥꯝꯗꯦ꯫ ꯃꯥꯕꯨ ꯁꯕ ꯕ꯭ꯔꯥꯟꯁꯇꯔ ꯀꯔꯤꯅꯣꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧ꯫ ꯊꯣꯃꯥꯁ ꯖꯦꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯔꯥꯏꯕꯛꯇ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯖꯔꯛꯏ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯁꯔ꯫ ꯁꯔ ꯀꯝꯄꯅꯤꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯂꯥꯛꯆꯔꯒꯦ ꯁꯔ꯫ ꯆꯨꯝꯃꯤ, ꯖꯦꯛ ꯂꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯗ ꯀꯔꯣꯔ 2ꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯊꯦꯡꯅꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯛꯂꯣꯠꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯃꯥꯁ ꯊꯨꯅꯃꯛ ꯀꯝꯄꯅꯤ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯖꯦꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯔ, ꯂꯦꯡꯁꯤꯜꯂꯁꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯁꯔꯕꯨ ꯃꯄꯥꯟꯗ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯥꯏꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯛꯏ꯫ ꯖꯦꯛ ꯃꯤꯅ ꯎꯔꯒ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯊꯨꯅꯃꯛ ꯊꯣꯃꯥꯁꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯍꯧꯗꯕꯒꯤꯅꯤ꯫ ꯁꯤꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯁ ꯑꯃꯗ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯁꯤꯜꯂꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯨꯅ ꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯌꯥꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯃꯥꯁ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯀꯔꯝꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯄꯨꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕ ꯃꯁꯥꯒꯤ ꯀꯝꯄꯅꯤꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯊꯪꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ꯫ ꯀꯔꯤꯕꯨ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ, ꯁꯔ, ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯕ꯭ꯂꯣꯛ 10ꯒꯤ ꯁ꯭ꯇꯥꯐ ꯑꯃꯒꯤ ꯃꯐꯝ ꯑꯃꯗꯤ ꯍꯥꯡꯂꯤ꯫ ꯁꯔꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯅ ꯕ꯭ꯂꯣꯛ 10ꯗ ꯂꯩꯕꯤꯔꯣ꯫ ꯍꯥꯏꯅ ꯀꯤꯅ ꯍꯥꯏꯖꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯖꯦꯛ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯀꯦ, ꯌꯥꯔꯦ, ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯕꯛꯇꯤ ꯂꯥꯛꯄ ꯌꯥꯒꯅꯤ? ꯊꯣꯃꯥꯁꯅ ꯁꯔ, ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯍꯧꯕꯤꯔꯣ꯫ ꯑꯩ ꯁꯥꯔꯕꯨ ꯂꯧꯕ ꯃꯤ ꯊꯥꯖꯔꯛꯀꯦ꯫ ꯖꯦꯛꯅ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯊꯟꯗ ꯂꯥꯛꯂꯒꯦ꯫ ꯅꯣꯏꯅ ꯒꯥꯔꯤ ꯊꯥꯔꯛꯄꯗ ꯔꯣꯖꯤꯅ ꯊꯦꯡꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯈꯪꯗꯣꯛꯀꯦ ꯈꯜꯂꯤꯕ ꯑꯁꯤ ꯁꯣꯏꯔꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯄꯨꯡ 9:30 ꯅꯪꯅꯕ ꯂꯥꯛꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ, ꯀꯝꯄꯅꯤ ꯃꯅꯨꯡ ꯆꯪꯂꯔꯣꯏ꯫ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨ ꯄꯥꯝꯗꯦꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯛ ꯆꯠꯈꯔꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯊꯣꯃꯥꯁ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯖꯦꯛ ꯑꯔꯥꯛꯄ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯊꯣꯃꯥꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯀꯝꯄꯦꯅꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯥꯕ꯭ꯔꯞ ꯇꯧꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯑꯣꯏꯗꯕ ꯉꯥꯡꯕꯅꯤꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯕꯨ ꯊꯨꯒꯥꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯅꯪ ꯅꯁꯥꯒꯤ ꯄꯣꯠ ꯄꯨꯝꯕ ꯌꯣꯝꯂꯣ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯔ 7ꯗ ꯅꯪ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯅꯪꯕꯨ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯊꯨꯒꯥꯏꯔꯕꯗꯤ ꯅꯪ ꯀꯝꯄꯅꯤ ꯑꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯃꯥꯁ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯔꯤ꯫ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯍꯥꯛ ꯈꯜꯂꯛꯏ, ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯁꯥꯔꯗ
ꯃꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯕ ꯖꯥꯠꯂꯥ? ꯃꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯤꯆꯝ ꯑꯃꯕꯨ ꯁꯥꯔꯅ ꯈꯪꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯟꯕ CCTV ꯈꯤꯜꯂꯕ ꯖꯥꯠꯂꯥ? ꯃꯁꯤ ꯈꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯣꯏꯗꯅ CCTV ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯒ ꯑꯔꯣꯟꯕ ꯀꯦꯃꯦꯔꯥ ꯊꯝꯗꯕ ꯍꯧꯅꯗꯦ꯫ ꯑꯩꯅ ꯂꯥꯏꯅ ꯈꯟꯗꯣꯛꯂꯨꯕꯅꯅꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛ ꯁꯥꯔꯅ ꯃꯇꯥꯡ ꯑꯃꯗꯤ ꯄꯤꯕꯤꯔꯦ꯫ ꯃꯁꯤ ꯃꯥꯡꯍꯟꯗꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯕ꯭ꯂꯣꯛ ꯅꯝꯕꯔ 7ꯗ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯆꯠꯈ꯭ꯔꯦ꯫